Kuki Khutlaipaibasing NGASI ANGANBA AYUK BETHEL AMADI Koutruk ANIGI LONNABA CHING NARAK MONGSHONG LOMDA movement TOURAKPADAGI Koutruk Lomda Changsillaktanaba Khul Ngakpa Singna Nongmei round Khara Kapkhre BETHEL Maning CHING Koutruk Maning NSUI Sports University Mathak Water Supply Manak Amadi Harau Thelda Masing Yamlaba Kuki Khutlaipaibasing Jangsinduna Leibagi Khudam Khara Fangle Hairi Presna Fangba Pawamagi Matung Inna Ngarang Numidang Pung Taramathoi Aduaidagi Kuki Khutlaipaibasing na tungan ba maikaidagi drone kaya Koutruk Khulgi nongthakta altitude nem na Khutlaipaibaiba horake drone sing adu ngahak kanaraga Khutlaipaibaduna Koutrukki khunja singi aron athup yengduna leikhi ahing nongyai matung pung aniga minute kuntra khar helakpa aduaida Koutruk sing leikai gi kha thangbada leiba BETHEL ga hek tainaba jingkhonggi narak mongsongda Kuki Khutlaipaibasing Koutruk sing leikai nakna movement tawbagi sahum fangbadagi Khul Ngakpa Singna Nongmei round Khara Narak Mongsong Tamna Kapsinke Madudaki Kuki Khutlaipaibasing adu amambagi khudong chaba lautuna Narak Mongsong Lomda Changsillaktanaba Mangki Hari Thaudogasigi matang makha tarakpada ngasi ayuk pung mga kamakai aduaida Kuki Khutlaipaibag Kharana BETHEL nakangi Narak Mongsong Romda koichatchatpa Khul Ngakpa Singna uki haina mawasin makha tari